Susindro की Mathakta Fir Loukhatnaba Policeta Wakatkhre Manipur lenga ki Education S Department ki makhada Kurai Haigru Makhong Junior High School changbat sagatpagi thabak singbu ngarang nungtin Kurai Kendra gi MLA L Susindro na thugai khibagi damak Friends Union Club Kurai Haigru Makhong konsam lekai maningi maikai dagi ngasi Porompat Police Station gi osida aiba campaign ama thangkatuna MLA asigi mathakta miyam gi property amang atathuan bagi damak FIR Loukhatnaba taksankhre Club की माइकई दगी पुलिस वाकट पचेरोल अदुदा NESIDS की OTRI स्कीम की मखादा हाई स्कूल अमसुंग हायर सेकेंडरी स्कूल चाम कुन समगत छागतपगी मनुंग चन्ना खुराई हाइगु मखोंग जूनियर हाई स्कूल की संगन छगप छागतपगी थबक चथबनी अदुबु ngarang January 19 gi nungthin pung amaga makhairom tabada Kurai Kendra ki MLA L Susindro na lenga ki ayaba yauduna gunda tawduna mahak ki miyoi sing sinarga semgat sagatpagi thabak asi thugai ki thugai bada natana thabak suri bo worker sing amadi thabak asibu pairiba engineer da su aki akhang piram ki miyam gi mihut amana makhutta lo paiduna tawningba tawduna miyam gi property amang ata thon kiba asi yamna chawba crime ama oibana mahak ki mathakta FIR lokhatuna logi oiba thabak lokhat piwa hina Porompat police station gi osida wakatkhre Panbai yabadi ngarang Manipur lenga ki Education S ki makhada chalai riba Kurai konsam lekai da riba Kurai Haigru Makhong Junior High School gi nauna sagal liba RCC ki classroom ani Kurai Kendra ki MLA yauna miyoi kharana excavator puduna laklaga thugairam bagi thokdok thokibani National Game saruk yarga hankiba Rajasthan ki sanaroi singdagi koki militant singna selmun bi khibagi wathok thorakle Handak Imphal ki Kumal Lampakta pangthokiba 68 Super National School Games saruk yarga ngasi ayuk Imphal dagi hankiba Rajasthan ki sanaroi singbu National Highway da koki militant singna nongmei namlaga ki handuna ayaw basel singmun bi khre haina sanaroi singi mama mapa singi maikai dagi social media ki khuthang da pen da phongdorakre Amarom da sanaroi team dagi kulai paiba singna nongmei namduna sen mulle haibagi matangda aiba oina complaint torpa laiti haina Manipur lenga ki Youth Affairs and Sports Yaski Director na phongdorpa pagaloina aduma pu afam asigi matangda tigat lagani haina phongdokre pausina hai handak Imphal da pangthokiba 68 Suba National School Games ta saruk yaduna medal na singbalok kiba Rajasthan ki school wusu team ama Imphal dagi hankibagi lambi National Highway paringda koki militant singna gari khamlaga Nongmei namduna ayawa sel singmun bikre thawong asimak security labs leiba amadi administrative management ki achobu khudam amani haina sanaroi singi mama mapa singi maikai dagi penda phongdorak di Rajasthan school wusu team gi maikai dagi phongdorak pada handak Imphal da pangthokiba 68 Suba National School Games aduda Rajasthan contingent na punna sanaroi yankhai ga nithoi saruk yakhi games asida Rajasthan gi nupi macha dagi team na ahanba position phangbaga loina nupa macha gi team na ani suba position takhi National Games asida achoba achievement ama phangliba team asibu ikai khumnabi bagi mahutta hankhibagi train ticket supnagi kunmari khakta arrange torki atai lemhoba sanaroi singi hanbagi matangda tangtaba ama khanghandana lehenki amadi ningjing mangjing nan Imphal thadokhi sanaroi singi mama mapa singi maikai dagi authority singi thawang bukanna yaningdaba phongdokna pagaloina Games asibu mapung oina yangsiliba department ki management ta chauna soiba leire haiba takpani haina supendaba phongdorakle Sanaroi singna Imphal thadoktrinaida mari lainaba authority na sanaroi sing verify tawduna hankhibagi arrangement asoiba leitabra haiba maru oina sanaroi nupi macha singidama section na yangsen pham thokpani adubu tawbi khide haina supendaba phongdorakli punamak asigi matakta sanaroi team asina Imphal dagi halakpagi lambida huki militant singna amuk nongmei namduna ki handuna makhoi dagi paisa na singba munbi khibani hairi Laingakna kuki da ngam lawraga wari sanana ba korakpada naga singna yakhidre Thangboy kipgen phabagi mahutta nagasing da themba yaning de hairi nagagi lamkhai manungda kokilen thajilamba amasung potchai mang tahalamba singda action amata laudana lengakna koki singda ngam lawraga wari sanana ba korakpada nagasing yakhidre thaudok aduda chenari ba KNFP UPF ki maru oiba misak thangboy kipgen phabagi mahutta nagasing da themnana ba honarak pa yaroi haina Foothills Naga Coordination Committee FNCC na yaning da ba phongdokre FNCC na kuki singi mathakta chathariba khongjang asigi matangda haukiba January 13 Manipur lenga ki Joint Secretary Home Dr. Mayang Bam Betona FNCC ki convener amasung secretary da ngasi ayuk pung 13 taba matamda Mantri Pukri da leiba Manipur Secretariat ki short block ta wari sanana ba aiba cherol thaduna khangalakhi hairi FNCC ki secretary Robin Kabuina lenga ki commissioner home da ngasi pisan kiba cherol amada hai Lainga ki maikai dagi wari sanana ba khangalkiba adugi matangda Joint Tribe Council amasong executive singa kupna khanaraba matungda lainga ka wari sanada bagi perep asi lawbani
Masigi maru aiba maramdi mamang chahigi August 19 khuyak pinakhiba point ahumgi memorandum of understanding adu Manipur lengang na ikai khumnaba ngamdre loina na hawkiba tang 12 da Irengnaga village da thokiba pamdaba thodok aduda mapung oina chenariba KNFV UPF ke kadar thangboi kibben phabagi mahutta victim oihoruba singa wari sanasi haina korkhiba simaram chade Lairiba phibam asida lengang kuki furup amadi lona yadaba militant sing asigi maikei da leptuna makoigi mahut sinnaba honabagi mami tai karigumba wari sanasi hairabadi tawdok adu chenaba mara leiba mi sing hana fagadabani KNFP UPF ki kadar singna haukiba tang 12 da Irengnaga village ki khunja singda akia khang pirambadu criminal ki thawng oiba maramna IPC ki tongan ba section singi makhada cherak pifam thoi Masi pumna maklengak na kanglabasu matik zaba legal action amata ngasi fawba lawdri haujik oiriba phibam sing asi kopna yenglaba matung amadi rule of law mapung phana chana handriba phawba amasung mara leiba singi mathakta action lawkhatriba phawbadi wari sanaba asida saruk yaba ngamloi haina su FNCC ki cherol amana lengak kim famda khangan ki Center na Manipur da miyam gilengak ama semna bagi lambi yat libasi luchingba khanba ngamdaba na mami samli Manipur state ta thamliba president run asi losilakada batha faraktre adubo central BJP lengak na Manipur gi oina popular government ama semna bahotna riba asi matik chaba chief minister oigadaba lusingba ama khanba ngamdaba na maram oiraga government manglan asi mami samna uri India amasung Manipur gi political analyst sing na pirakpa matsingi matung ena BJP Central lengak na Manipur da anuba popular government ama semna bachangsilakliba khongthang asida Kuki Jo group sing na central government ta taliba separate administration gi aiba assurance pi na bataksilakliba asina central government ki apamba Manipur da popular government ama thambagi manglan asid achoba apanba ama piduna lakli Haujik Manipur state ta central government na PR thamduna Manipur legislative assembly asibu suspended animation thamliba asigi aroiba matam mathang thagi February 12 dani Maram asina central government na thamliba PR asi loidringai manung phawbada Manipur da popular government ama thamnaba tangkak kayada Ministry of Home Affairs ki mateng lauduna maitai amadi kuki gi MLA sing unaduna state asida oiriba phibam sing review tawduna lakli nakal amarom da mamang sahi ki December thada Ministry of Home Affairs ki secretary North East in charge AK Misrana mayai tangbal lauduna suda laiba kuki militant sing leader sing amadi kuki MLA singapur na phaminaduna Manipur gi oiriba phibam asi khana kibaga loinana mifam adu da saruk yakiba kuki gi CSO gi leader amadi kuki su group ta laiba militant sing gi leader singna lisingani kunga tarek ki February natraga March ta pangthokadoriba Manipur Assembly election mamangda kuki jogi oiba separate administration union territory with legislature pigadabani haina taliba demand asigi written assurance pigadabani haina chap yungna leptuna lairi yamna luribadi BJP gi MLA gi marakta faction tabagum laiduna Manipur da anoba government ama sembada pamnadaba yawba amadi chief minister oiningbagi makoi masen tharum tawduna laiba asi Manipur gi myam amadi central BJP lenga na sukhangba ngamle central BJP government na pamlibadi kuki MLA sing yauna maitai MLA singapunna amatta oina anoba sarkar semningbagi kholaw lorkba aduni adubu haujik lairiba phibam asida maitegi BJP marak phawbada amatta oibagi wakal phawba ngamdraga haujik khatnariba kanglup ani kuki amsong maitegi legislature singna kamdongna amatta oina chatminagadagi haibasisu oithokpa wargadaba amani kuki MLA tarana Manipur da anuba popular government ama semba pamlabasu MLA sing asigi mathakta suda lairiba kuki militant sing amadi tongan ba kuki civil society organization singna phongna kihan khanganduna athingba leiba maramna hauji kuki MLA sing asi haifam tawpham khangdana tuminna lairiba asi central BJP leader singna party ki oiba kanglon sing MLA sing asida matam chana chalhandabagi thokibani hainasu analyst singna mot piri Lambi sembada special contractor bu oirobadi lupa crore 10 fawbagi thabak paibagi ayaba piragani hairi Lambi sembada special contractor bu oirobadi lupa crore 10 fawbagi thabak paibagi ayaba piragani haina public works department ke chief engineer Chongtham Biswachandra na phongdokhre Wafam asi all Manipur contractor association forum na sinduna PWD Jubilee Honda pangthokhiba PWD gi nauna chief engineer oina thawpuraba Chongtham Biswachandra okpagi thoramda mahakna phongdokhibani Mahakna makhatana hai CPWD gi manual da khumang chawsin khraba state singi yanglaga sembana Manipur da chatnaba wabana local contractor sing thabak phangdaba kaya yawrakle thabak phangdaba contractor masing hantharakpa chahi kharagi matungda local contractor amata lairok loidabagi phibamda lakpa CPWD gi manual semdoktuna local contractor sing upgrade tawnaba honari phongdokhi
Thauramduda Association ki President Laisram Guni, PWD ki Additional Chief Engineer 1 Dangangom Senior na chingmana saruk yakhi hairi. Iran ki crackdown da miyoi lising tara taruk laikhidre lak ohunga lising kuntra sokre hairi. Iran ki hantak ki ihaw asiga mari lainana zawrakna miyoi lising tara taruk changma laikhidre amasung miyoi lak ohunga lising kuntra mukson kre haina. Laibak asigi manungda laiba Dr. Singna semba amasung The Sunday Times na phongba report amana phongdokre. Adubu Iran lengak na internet thingjalakpana maram oiduna mapan yemi singna paw asi mapung phana chumra haina check tawbada awaba kaya mayok nari hairi. Report asigi matung ina Dr. Singh network amana khomjelakpa data singi matung ina aso apan nangkhraba miyoi singi manungda ayamana nongmei na panba yauri. Miyoi cha kaya dagi lising kaya mapung phana mit ki mangal uba phangdraba mit tangba haibadu oire. Maru oina mit ki hospital nipan amasung emergency department tara tuktagi khomjelakpa pawgi matung ina aso apan nangkhraba miyoi la ohunga lising kuntra dagi lak ohunga lising humpu phawba oigani hairi. Iran ke Supreme Leader Ayatollah Ali Khamenei na tha ohungi mamangda haukiba ihawasda miyoi lising kaya laikhidre haina ahanba thangja numita phongdokhi. Adum oinamak mahakna hinsa gi thodok sing asigidama ihaw tawriba miyoi sing amasung mapal laibaki mahiroi singba maral sikhi. Dr. Singh report asina hairibadi laikhidraba miyoi masing asi Iran gi chahi nipu taret ki puarida hinsa gi thodokta masing khwaidagi yambani. Laikhidraba singi manungda ayambana chai kunthra gi makhada laiba naha singna masing yami. Iran German ki mit ki doctor amasung Munich Med ki medical director professor Amir Paranthana di Sunday Times ta hai January 9 dagi Iran ki internet ka khraba matungda Dr. Singh na Starlink satellite terminal sing sinaduna paw sing asi puthokibani. Mahak na hai Dr. Singh na makok mangak amasung thabakta nongmei na kapa amasung atoppa asokba miyoi sing bulayingli miyoi chatreta ki lising ama phawbana mit nama upa phangdaba miyoi sing oikhi. Tehran ki mit ki hospital ama kaktada mitta asopan nanglaba miyoi lising taret hena layangki. Medical sourcing na hai I matik chana phangdabadi miyoi kya laikhidre security forcing na matam aduda EP ba thingki. Masiga iroinana miyoi kya gi mamaida security forcing na building mathaktagi sniper season aduna nongmoi kapki hairi. Iran ki authority singna ihaw asi America amasung Israel yauna mapal laibak singi maral ni hairi. Ihaw asi December thagi aroibada senmitlon gi awabadagi hawkiba amasung laibak sinba santokhi. Human rights activists sing amasung medical professionals sing na haibadi laikhidabagi masing asi masidagi su hena yamgani maramdi miyamna chapchaba paw phangdabana maram oiduna achumba masing mapung phana khangba ngamdri hairi. UK da leiba Amazon ki warehouse ta TB leina sandorokle. United Kingdom da leiba Amazon ki warehouse ta tuberculosis TB leina sandorokpadagi sinmising da chawna nongnangba thoankhre. Thabak mafam da longnagan balaina sandorokpa asigi matangda mari leinaba singna mathau taba thabak thorom sing lokhatkadabani haina maikai kayadagi phongdoknarakli. Victorian disease haina su khangnaba TB leina sandorokpagi matangda report amana hai miyoi lising ahum rum thabak tawba warehouse ta TB leina sandorokpadagi Amazon National Health Service amasung UK Health Security Agency UK ISSA ga khutsamnaduna employee punamak screening tawbagi thorang lokhatpa hore. Victorian disease haina su khangnaba TB leina asina maru oina sohliba hakchangi kaya lungs ni adum oinamak abdomen lymph node charu amadi nervous system da su sandokhiba yai. Kumja lising amaga chanipan gi paringda ihan hana sandok pathengnar khiba maramna leina asibu Victoria disease haina khangnabani. Hakchangi karamba kaya ta sohlakpage haibadugi matung ina leina asigi layong othorokpagi mawng matau su khanai. Adum oinamak maru aiba layong singdi hakchang da chaina kholfawba amadi pothafam khangdaba hakchangi tongan tongan mafam sing sitharakpa masal naba hakchang leng otpada khudong chadaba mayoknarkpa ayamba matamda hakchang chokthaba asina chingbani. World Health Organization WHO gi report matung ina mamang chahida TB na miyoi lak tarak taruknom sianduna COVID-19 gi hek mathangda ani suba mi khwaidagi yamna sianba laichat oikhi. Ana layang gi lamda khumang chawsilabasu hojik phawba malami mapam punamakta TB leina mapung phana laksin bangamdri. HIV ga sagonana hingliba miyoi singna laina sinarpa yabagi risk saruk taragani thoirom hengalai. Kumja lising ani kunya marida HIV positive oiraba miyoi lak ambaga lising yangkhai TB na maram oiraga sikhi. Kumja lising ani kunga humdoiga changdamnaduna yengbada HIV positive oiraba miyoi sing TB na maram oiraga sian khibagi chang chada marifumathoi oirambadagi chada marifunithoi yorki. HIV amasung TB na maram oiraga khwaidagi chawna chaitheng piriba mafamdi African region ni. Hiram asigi matangda World Health Organization WHO na Akhanaba thorang kaya lokhatkibaga loinana mafam kaya da paktaknana screening tawduna leina asi mangjongna ngakho ahongnaba thorang sing lokhatki.